ngasi nungtil pung ahum lom tabada Thobal Police Station ki manung chanba Leisamthim Kaithilda hangba sana konsang amada sana saba yauba miyoi ama mahak masana leiriba ka manungda Siraga Leiramle Police tagi fangba paugi matung ina leikidraba miyoi adu Kakching District ki Kairak Dam makhongdagi ngangom nanau chehi 35 apokpa ngangom ibohol kawi hairi mahak Leisamthim Kaithilda hangba sana konsang amada sana saba yaubani hairi ngasi nungtil sana saba yauminaba mamanaba amana sana konsangi mathakta leiba mahakki kada kakhatkhraga kumtharakte haina yenglubada ka manungda Siraga leirambani hairi mahakna leiramliba mafam aduda serin samasu tarami hairi mahak nahan makai mahakki nupiga sana konsangi mathakta leiba ka amada punna leiminabani adubo haukiba leiba kokpa numita mahakki nupisu mayumda chatkibadagi mahak matomda leirakibani hairi Thongdok asigi matangda Thobal Police na UD case ama Loukhatkhre loinana asiba hakchang adu postmortem taunaba Jennings ki mokta thamkhre hairi